ꯁꯤꯡꯆꯦꯞ ꯊꯥꯖꯜꯂꯛꯄ ꯌꯥꯔꯣꯏ ꯅꯈꯨꯠ ꯀꯦꯟꯒꯅꯤ ꯀꯣ ꯉꯁꯤ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯔꯝꯒꯦ ꯃꯩꯇꯩ ꯄꯥꯉꯜ ꯍꯥꯏꯕꯁꯤꯅ ꯃꯅꯤꯄꯨꯔꯁꯤ ngasimak aikoina leriba ngasi nahasing sina doctor oriba engineer oriba tongan ba sinfamda mamai patra thabak toba ngamaiba kanagi mapana no si palamdragadi ai ngasi sak sangaroi aduna ni thawai pangen na ningsing aise manipur ki chief minister oira manupa ma laye maitai pangalama aina maitai pangal haibasi mayam warobra ai muslim haining de bagini ko maitai pangal haibasi am haining bagini ko muslim haining de ko muslim ji lapthok ko maleba ingonda aduna ni maming phadan tholomise yam meaningfully tholomise adugumba chief minister oromba Muhammad Alimuddin se magi matamdani ngasi akoi class 10 na thada board ki parikha ka haisi 1974 da parikha thaba mi do metric certificate to marks to di yengbiu Guwahati University na tharangani 1975 tagi Manipur board linkhala kanda akoi angang sing se ai marksheet mangre ai adu khudong sadre ai adu hangge habase ngasi di board ki office da sanjal laga loin mak tawri yare pungkhai am da lobi yare ba mamangi matam du di Guwahati ta na sarpatar ne ba si karana no likhali se Alimuddin ma likhale bini si tar ga di saudra maitai MLA maitai gi keno khoi minister mayam legre kari wakal khal kari to birge ba bawa si huji Manipur University lady Manipur University JN kari hai ba JNU Center hairam ni 19 kaya dono IT dara keno oirmani Manipur University no onthori se sikara likalabini si ko sikari yogi mamang na mayam pan he mamang da tung su ke amla e kana na kari to biram ge ba Alimuddin pan to ru ne ba akoi eme taning bangang sing lai ba state sigi economy back yam na handag na legra ba akoi khudum sing mama na peru golaga mama na inkol dagi hangam kobi khari yolga mahi tamaliba ai sai su mayam singasina makata na larik tamge haiba matamda larik tamagad mama ipakadaba angang tamhanmangam deba mapanda tharga masidi emete mi se tamyare PhD to Jesus to yare research scholar o Jesus to loya o yare karana likhami Alimuddin singyu ai sikata na te ko yang razani ko ai no warin ko tai Alimuddin na Indira Gandhi unasasani Indira Gandhi ji arai binati prime minister una basat pasida prime minister gi sangham gi guardian duda thariba hai lei mayam punu muksing se masi ising saiba joro saidana yamna phajana honan mado mana sanjal wari sabda hairam ne ye Manipur dadi medam gi sneidal leid sai ising se asigum bathak na ba aphaba ising mo Manipur dadi pangdri hairam ne si haya war maril ke alai nupa no mayam haun khwa khubi ai koi gi di ahal ibumo do madugi atma du na penbi bo osnu si akoi khanga dong ne si yang ne ai masi tubat na tai sangge si makha tak pad nioi amatang na panjaram ge Manipuri wa to phosi India gi ningtam lal hoga freedom fighter amoina maming satkiba maman naki Chaudhuri Imphal East District ki manung sanna leiba kai khu heba lamdu da pok pani ona thangda khetri go somda changjal laga leihi bani mana hingi matamda ai samak mayum da sa wari saomi ana nuksi ai idou haye ko idou ina ko jage ko
yamna mari lei nupa amani masi manipuri wa to khoge India si British ki loilam makada lei ba dudagi British tagi nan thok na ba madu honar pa matamda thawai khwai dagi yawgi ba nupa sing manung ma su amane ba moyang di yan hana India ki flag yung ya ji kanani yung banong hemam dilamani ki sumangda India ki flag tricolor flag masi yung khathiye kanana yung khali Muhammad Naki Chowdhury de yung khali India na ning tambagi final India ki laimai amada yan han yung khatpase maitay pangne kanam tanati Arwi state ki nim tar to banati hai akoi ipik kar lamdam sigi nupa mahang to ki bane ma aine da yogi maji British army da ma leirama matung dagi to ko kanda Netaji Subhash Chandra ki matung indra madu da Europe pada ihan hana hemam nilamani ki sumang ni yukhat ki ba singkhat ki ba phiral se man hi ji haidam ge ji record lai ba pon me si aina haijin manati si kanadra nati maitai pangan ni haibanida si di maitai akoi mani khundari ba manipur khundari ba puna muksing on thokna ikai khumnabum thon thokpa awang ba thakat thambam thok trai ba ngasi phawi manungda magi maming se kanan mi sabi manung mi tara phana khangma kana yawge ba kaidoi khangan gri no si India na namjala thami kari no ba India ki flag na India ki lemai di yuki ba nupa du manipur da leiba manipur da soba kai khul da pokpa Muhammad Naki Chowdhury ni hai ba India na haining grisi kari gi no bani da si yenbio si ki history lei bani top se tai sahi tare khunta khoda kari da se ai no pa samu na ma gi lai ta yawri si ondong na thonali ro bayam puna muksing sina yo sengal manipur se hoji tek da kai da ngasi mimang da ekoi mai pak na mai tek na sapang na mi bane ekoi ahlaman mayam singa duna adudi kanglup amatana furup amatagi bioi amatana ekto honar ga tor nati haibani da in tarjani gi mai dei pang chi thabe ya roeba kwakta chi tharakanda manipur sa khole haibi ya ga draiba Maitai pangal hundo karanda Manipur chokpale develop oirena lawi yagadra haibani da yaro eba akoi punna nusi sanana punna thabak tomina ka dabani tasin khomjin jarpada akoi gi ampiana asigumba thabak kama organization ma likhalakna tongan ba sector sin mien thamakanda thabak samsel leigase masi khang tap tamang haningde hena lambisi banglom sakadingi adu loina aku lambi da gisala roisi apak lambi semsi lambi thonsi lambi singse manipur da leiba kanglu phur khodi bangna ampiada yaw san ga do ni si maitai pang tagi nate manipur kanana bani